मणिपुर की जुको वैली अमसुंग तुंगजोईदा नागालैंड लम खोपसिलक्पगी वाफम लेते डीसी सेनापति मणिपुर का नागालैंड लोनबा मणिपुर की जुको वैली अमसुंग तुंगजोईदा नागालैंड हौजिक फाउबदा लम खोपसिनदुना नागालैंड की ओइना IRB बटालियन अमा थमजिलक्पगी वाफम लेट्री हाइना डिस्ट्रिक्ट एडमिनिस्ट्रेशन की थौपुरीबा सेनापति डीसी न फोंदोखरे पाउसे असिगा ngasi वारी सानबा मतमदा हौजिक फाउबगी ओइना मणिपुर का नागालैंड का लोनबा जुको वैली अमसुंग तुंगजोईदा नागालैंड सरकार ना लम खोपसिलक्तुना IRB बटालियन अमा थमजिलक्पगी वाफम लेट्रे हौजिक फाउबदा स्टेट अने लोनबगी पॉलिटिकल बाउंड्री मनुंगदा अमना हेंदोक हेंजिन तौबगी वाफम लेते हौजिक चयेतनबा खरा थोरकलिबा असिदि नागालैंड अमसुंग मणिपुर की लोनबा ngमखैगी सरुक्ता ट्रेडिशनल बाउंड्री की मतंगदने तुंगजोई की अहल लमन सिंगना हाना लहु सिंगु की थबक तौरंबा मफम अदु नागालैंड की ओइनदी पॉलिटिकल बाउंड्री की मनुंग चनबा मफम ने अदुबु तुंगजोई की खुंजा सिंगना मखोई की अहल लमन सिंगना लहु सिंगु तौरंबा मफम अदु मणिपुर की पॉलिटिकल बाउंड्री की मनुंग चनबा लमनी हाइना खनबदगे उंखनबा खरा लैबगे वादनी हाइखे महाकना हाई नागालैंड अमसुंग मणिपुर स्टेट अनेगे लोनबा ngमखैगी सरुक्ता जुको वैली अमदे तुंगजोई की एरियादा लम हेंदोक हेंजिन की वाफम असे हौजिक फाउबगी लेट्रे नागालैंड ना मखोई पॉलिटिकल बाउंड्री की मनुंगदा सेमगत सागनबा होनजबनी हाइखे डीसी सेनापति ना मखा ताखिबदे हौजिक जुको वैली दा पुलिस स्टेशन अमा साबगे थबक चथरिबा असे मपुंग फाना लोइसिलक्ले चटलिबा मार्च था असिदा संगादुना थबक हौबा याबगी फिबमदा लेरे कोविड-19 वैक्सीन कापलुबदगे सीबनी हाइबा चपचाना खंगबा ngमद्रे डीसी जिरीबाम डिस्ट्रिक्ट के बोरोबेक्रा सब डिवीजन की मनुंग चनबा सोतो बेक्रादगे अंगलवादी हेल्पर अमा ngarang लेखिद्रे हाइरिबा अदु हौजिक फाउबगी ओइनदे मियोय अदु कोविड वैक्सीन कापलुबदगे लेखिदबनी हाइबा चपचाना खंगबा ngमद्रे मतौ करमना हाइबदुदे पोस्टमार्टम रिपोर्ट की मतुंग इन्ना खंगबा ngमगदबनी हाइना जिरीबाम डीसी ना फोंदोखरे पाउसे असिदा डीसी जिरीबामना फोंदोखिबदे लेखिद्रबा मियोय असे फेब्रुवारी 13 गुवाखांदा लेबा प्राइमरी हेल्थ सेंटर दा कोविड-19 वैक्सीन कापा याउखिबा मियोयने महाक फेब्रुवारी 19 जिरीबाम हॉस्पिटल दा मसा नुंगाइरक्तबदगे लायेंगदुना लेरक्पदगे मखाताना लायेंगनबगीदमक सिलचर मेडिकल कॉलेज दा पुखिबने लेखिद्रबा मियोय असिगी मतंगदा जिरीबाम डीसीना मखाताना फोंदोखिबदे हौजिकमकी ओइनदे नुपी असे कोविड वैक्सीन कापलुबदगे सिखिबनी हाइबा चपचाना खंगबा ngमद्रे अदुमकपु मणिपुर सरकार की मरी लेनबसिंगदा पाइखतपम थोकपा थबक पाइखतनबा होटनबदा डिस्ट्रिक्ट एडमिनिस्ट्रेशन जिरीबाम की माइकैदगे इमुंग मनुंगदा अंगंबा mateंग पांगनी हाइना फोंदोखे पनबा याई कोविड वैक्सीन कापलुबदगे सिखिबनी हाइरिबा नुपी असिगी ममिंग थांगसिंग मार चही होमपु मपुरोइबा लेखिद्रबा कापथियेंग कौवे जिरीबाम डिस्ट्रिक्ट के बोरोबेक्रा सब डिवीजन की मनुंग चना लेबा तुइसोलेन विलेज तगेने MU के थाबलदा महिरोई सिंह मनिंग मखा तमले मणिपुर यूनिवर्सिटी के ngarang पांगथोखिबा थाबल चोंगबा अदु उरुबदगे मणिपुर की अवांग थाकी मही तंफम असिदा एकेडमिक अमदी को करिकुलर एक्टिविटीज सिंगी वांगमदा महिरोई सिंगना मनिंग मखा तंबा थेंगनरे हाइना रिफॉर्मिस्ट स्टूडेंट फ्रंट के पब्लिसिटी सेक्रेटरी की चेरोल दहाइरे चेरोल अदुना सही कयादगी हौदुना मुसुना एकेडमिक अमदी को करिकुलर एक्टिविटीज सिंगी यामना मरु ओइबा सरुक अमा ओइना MU वीक MU फेस पांगथोक्तुना लाक्ले हंदक चही गिसु था असिगी अमदगी हौदुना था असिगी तरुक फाउबा MU वीक पांगथोक्तुना तोंगान तोंगानबा स्पोर्ट्स अमदे कल्चरल इवेंट सिंगदा MU गी महिरोई सिंगना अथोय अहेन सांगदमनखे मसिगे लोइसिन नुमित था असिगी तरुकता तोंगान तोंगानबा इवेंट सिंगे मकोक मथंग ताग्रबा सिंगदा मना मथुम यंथोक्तुना क्लोजिंग सेरेमनी पांगथोक्लबा मतुंगदा अरोइबदा इंटरटेनमेंट प्रोग्राम अमा ओइना MU गी फुटबॉल फील्डा थाबल चोंखिबा थाबल अदु यामना मवोंग मरिल तादबा अमदे महिरोई खुनाइगी सानदबा मवोंग मतौ कया उबा फंखे MU कैंपस के तोंगान तोंगानबा
ꯑꯃꯝꯕ ꯂꯝꯕꯤꯒꯤ ꯅꯥꯛꯌꯦꯠ ꯑꯃꯗꯤ ꯒꯔꯜꯁ ꯍꯣꯁꯇꯦꯜ ꯇꯥꯕ ꯂꯝꯕꯤꯁꯤꯡꯗ ꯅꯥꯇꯩ ꯆꯥꯗꯕ ꯐꯤꯖꯦꯠ ꯆꯥꯛꯆꯥꯒ ꯂꯣꯏꯅꯅ ꯑꯃꯝꯕꯗ ꯄꯤꯌꯔ ꯆꯠꯇꯨꯅ ꯂꯩꯍꯧꯕ, ꯃꯍꯩꯔꯣꯏ ꯀꯌꯥꯅ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕꯒꯨꯝꯅ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯀꯌꯥ ꯆꯥꯁꯤꯟꯗꯨꯅ ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨ RSFꯅ ꯄꯥꯎꯗꯝꯗ꯭ꯔꯕꯁꯨ ꯉꯔꯥꯡꯒꯤ ꯊꯥꯕꯜ ꯑꯗꯨꯗ ꯌꯦꯡꯕ ꯂꯥꯛꯈꯤꯕ ꯈꯨꯗꯤꯡꯃꯛꯅ ꯊꯦꯡꯅꯔꯕ ꯋꯥꯐꯝꯅꯤ ꯍꯥꯏꯔꯤ꯫ ꯑꯍꯜ ꯂꯃꯟ ꯌꯥꯎꯗꯅ ꯅꯍꯥꯁꯤꯡꯅ ꯊꯤꯡꯕꯤꯅꯕ ꯌꯥꯎꯗꯅ ꯑꯄꯥꯝꯕꯇ ꯇꯧꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯈꯤꯕ ꯑꯗꯨ ꯌꯨꯝꯗ ꯂꯩꯕ ꯃꯃꯥ ꯃꯄꯥꯁꯤꯡꯅꯗꯤ ꯏꯆꯥꯁꯤꯡ ꯃꯍꯩ ꯇꯝꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯑꯋꯥꯡꯕ ꯃꯍꯩ ꯇꯝꯐꯝ ꯑꯁꯤꯗ ꯊꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯕꯁꯤꯡ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯗꯅꯕ ꯃꯨꯁꯨꯅ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯧꯒꯗꯕꯅꯤ꯫ ꯈꯪꯍꯧꯗꯅ ꯍꯣꯡꯂꯛꯂꯤꯕ ꯐꯖꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯁꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯦꯝꯗꯣꯛꯃꯤꯟꯅꯗꯨꯅ ꯑꯐꯕ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯅꯕ ꯄꯨꯝꯅꯃꯛꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯤ꯫ ꯖꯦꯜꯗ ꯂꯩꯔꯤꯕ ꯑꯦꯛꯇꯤꯚꯤꯁꯠ ꯑꯈꯤꯜ ꯒꯣꯒꯣꯏ ꯑꯁꯥꯝꯒꯤ ꯃꯤꯈꯜ ꯊꯦꯡꯅꯒꯗꯧꯔꯤ꯫ ꯍꯧꯖꯤꯛ ꯖꯦꯜꯗ ꯂꯩꯔꯤꯕ ꯑꯦꯛꯇꯤꯚꯤꯁꯠ ꯑꯈꯤꯜ ꯒꯣꯒꯣꯏ ꯅꯧꯅ ꯁꯦꯝꯕ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤ ꯔꯥꯏꯖꯣꯔ ꯗꯜꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅ ꯁꯤꯕꯁꯥꯒꯔꯗꯒꯤ ꯂꯥꯛꯂꯤꯕ ꯑꯁꯥꯝꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜ ꯊꯦꯡꯅꯔꯒꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯋꯥꯊꯣꯛ ꯍꯟꯊꯍꯟꯅꯕ ꯆꯥꯏꯅꯥꯅ ꯄꯥꯔꯇꯤ ꯈꯨꯗꯤꯡꯃꯛꯀ ꯋꯥꯔꯤ ꯁꯥꯅꯕ ꯄꯥꯝꯃꯤ꯫ ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯋꯥꯊꯣꯛ ꯍꯟꯊꯍꯟꯅꯕ ꯆꯥꯏꯅꯥꯅ ꯄꯥꯔꯇꯤ ꯈꯨꯗꯤꯡꯃꯛꯀ ꯋꯥꯔꯤ ꯁꯥꯅꯕ ꯄꯥꯝꯃꯤ ꯑꯃꯁꯨꯡ ꯋꯥꯊꯣꯛ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯗ ꯇꯣꯡꯁꯤꯟꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯍꯥꯏꯅ ꯆꯥꯏꯅꯤꯁ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯗꯤꯄ꯭ꯂꯣꯃꯦꯠ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯂꯔ ꯋꯥꯡ ꯌꯤꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯊꯥꯗ ꯃꯤꯂꯤꯇꯔꯤꯅ ꯂꯩꯉꯥꯛꯀꯤ ꯄꯥꯋꯔ ꯄꯥꯏꯁꯤꯟꯈꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯇꯁꯦꯡꯅꯃꯛ ꯆꯥꯏꯅꯥꯅ ꯎꯅꯤꯡꯂꯤꯕꯗꯨ ꯅꯠꯇꯦ ꯍꯥꯏꯅ ꯕꯩꯖꯤꯡꯅ ꯐꯣꯡꯗꯣꯛꯈꯤ ꯑꯃꯁꯨꯡ ꯀꯨ ꯑꯗꯨꯗ ꯆꯥꯏꯅꯥ ꯁꯦꯟꯅꯩ ꯍꯥꯏꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯇꯣꯉꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯔꯝ ꯆꯥꯗꯕ ꯋꯥꯐꯝꯅꯤ ꯍꯥꯏꯈꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯣꯚꯔꯦꯟ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯆꯥꯏꯅꯥꯅ ꯄꯥꯔꯇꯤ ꯈꯨꯗꯤꯡꯃꯛꯀ ꯄꯥꯎ ꯐꯥꯎꯅꯕ ꯑꯃꯗꯤ ꯋꯥꯔꯤ ꯁꯥꯅꯕ ꯄꯥꯝꯃꯤ꯫ ꯃꯁꯤꯅ ꯇꯦꯟꯁꯟ ꯍꯟꯊꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯋꯥꯡꯅ ꯆꯥꯏꯅꯥꯒꯤ ꯆꯍꯤꯒꯤ ꯑꯣꯏꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯤꯐꯝꯒꯤ ꯅꯥꯀꯣꯏꯅꯅ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯣꯡꯆꯨꯞꯂꯣꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯃꯒꯤ ꯀꯨ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯅꯈ꯭ꯔꯕꯁꯨ ꯆꯥꯏꯅꯥꯅ ꯑꯗꯨꯕꯨ ꯀꯟꯗꯦꯝ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯪ ꯇꯥꯕ ꯐꯤꯚꯝ ꯂꯩꯍꯟꯅꯕ ꯍꯣꯠꯅꯕꯗꯅ ꯃꯤꯠꯌꯦꯡ ꯍꯦꯟꯅ ꯊꯝꯈꯤ꯫ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯆꯥꯏꯅꯥꯅ ꯏꯂꯦꯛꯇꯦꯗ ꯂꯤꯗꯔ ꯑꯣꯡ ꯁꯥꯟ ꯁꯨꯆꯤ ꯑꯃꯁꯨꯡ ꯑꯇꯩ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡ ꯊꯥꯗꯣꯛꯅꯕ ꯑꯄꯤꯜ ꯇꯧꯕ ꯑꯃꯁꯨꯡ ꯏꯃꯔꯖꯦꯟꯁꯤ ꯊꯝꯕꯗ ꯅꯨꯡꯅꯥꯡꯕ ꯎꯠꯄ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯕꯨꯗꯤ ꯌꯥꯈꯤ꯫ ꯆꯥꯏꯅꯥꯅ ꯅꯦꯁꯅꯦꯜ ꯂꯤꯒ ꯐꯣꯔ ꯗꯤꯃꯣꯀ꯭ꯔꯦꯁꯤ NLD ꯌꯥꯎꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯄꯥꯔꯇꯤ ꯑꯃꯁꯨꯡ ꯐꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯀ ꯃꯇꯝ ꯁꯥꯡꯅ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯃꯔꯤ ꯊꯝꯅꯗꯨꯅ ꯂꯥꯛꯂꯤ꯫ NLD ꯑꯁꯤ ꯁꯨꯆꯤꯒꯤ ꯄꯥꯔꯇꯤꯅꯤ꯫ ꯍꯧꯈꯤꯕ ꯅꯣꯕꯦꯝꯕꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯦꯁꯅꯦꯜ ꯏꯂꯦꯛꯁꯟꯗ ꯄꯥꯔꯇꯤ ꯑꯁꯤꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕꯁꯨ ꯃꯤꯈꯜꯒꯤ ꯔꯤꯖꯜꯠ ꯑꯗꯨꯕꯨ ꯃꯤꯂꯤꯇꯔꯤꯅ ꯔꯤꯖꯦꯛ ꯇꯧꯈꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯇꯨꯅꯁꯨ ꯆꯥꯏꯅꯥꯒꯤ ꯄꯥꯟꯗꯝꯗꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕ ꯀꯣꯑꯣꯄꯔꯦꯁꯟ ꯍꯦꯟꯒꯠꯍꯟꯕꯅꯤ ꯍꯥꯏꯅ ꯋꯥꯡꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯥ ꯂꯤꯒꯥ ꯂꯤꯑꯣꯅꯦꯜ ꯃꯦꯁꯤꯒꯤ ꯃꯇꯦꯡꯅ ꯕꯥꯔꯁꯦꯂꯣꯅꯥꯅ ꯑꯣꯁꯥꯁꯨꯅꯥꯕꯨ 2-0ꯗ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯂꯤꯑꯣꯅꯦꯜ ꯃꯦꯁꯤꯅ ꯑꯦꯁꯤꯁ ꯇꯧꯗꯨꯅ ꯆꯟꯈꯤꯕ ꯒꯣꯜ ꯑꯅꯤꯅ ꯕꯥꯔꯁꯦꯂꯣꯅꯥꯅ ꯃꯐꯝ ꯑꯁꯤꯗ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯂꯥ ꯂꯤꯒꯥꯒꯤ ꯃꯦꯆꯇ ꯑꯣꯁꯥꯁꯨꯅꯥꯕꯨ 2-0ꯗ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯂꯩꯔꯤꯕ ꯑꯦꯇꯂꯦꯇꯤꯀꯣ ꯃꯦꯗ꯭ꯔꯤꯗꯇꯒꯤ ꯄꯣꯏꯟꯠ 2 ꯇꯥꯊꯅ ꯍꯦꯛ ꯃꯇꯨꯡꯗ ꯂꯩꯈ꯭ꯔꯦ꯫